Sagolban Assembly Constituency के MLA RK इमो की मीटिंग मखादा Sagolban Constituency Progressive Committee SCPC ना Urban Primary Health Center UPH से Sagolban का खुद समनना सिंधुना Free Health Camp मा ngarang Bijoy Govinda Community Hall da pangthokre Health Camp aduda OPD consultation Specialized OPD services blood pressure, diabetes, oral cancer, breast cancer, amade cervical cancer screening, angang singi immunization, ABHA-ID saba amade laboratory test sing tobagi kudong chaba fanghan kibaga loinana mathau taba hidak sing lemna pike camp aduna miyoi chamaromda ana laingi kudong chaba fanghan khe amaromda MLA RK imuki maikai daki piba MLA ana laingi tengbangi makhada heart, kidney amade cancer laina mayok nariba imungi marida sel oina lupa lising kun su khutsinakhe ngarang nauna tengbang khutsinariba imung mari ase tharaga punna miyoi chahum romda tengbang asigi khudong chaba piri hairi